ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯁꯤꯡ ꯂꯩꯕꯥꯛ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗꯗꯤ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯔꯝꯃꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯟꯃꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯉꯝ ꯃꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯃꯆꯤꯟ ꯃꯦꯟꯈꯤꯕ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯀꯌꯥꯗꯨꯁꯨ ꯃꯔꯨꯜ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯃꯧ ꯈꯥꯛꯇꯅ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯁꯤꯡꯕꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯋꯥ ꯉꯥꯡꯗꯦ, ꯅꯤꯡꯊꯧꯅ ꯇꯧꯕꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯤꯆꯪ ꯆꯪꯂꯒ ꯂꯩ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅꯤꯡꯁꯤꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯝꯃꯤ꯫ ꯃꯆꯥ ꯌꯥꯎꯔꯕꯗ ꯅꯤꯡꯊꯧ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯝꯕ ꯂꯝꯆꯠ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯁꯅꯥꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯍꯜꯅ, "ꯀꯩꯅꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ? ꯑꯩꯈꯣꯏ ꯃꯩꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ?" "ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯏꯇꯥꯎ ꯁꯅꯥꯍꯜ ꯅꯪꯁꯨꯕ꯫ ꯍꯟꯗꯛ ꯑꯩꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯅꯦ, ꯂꯩꯁꯥꯕꯤ ꯑꯃ ꯃꯁꯛ ꯐꯖꯩꯅ ꯇꯥꯟꯅꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ?" "ꯇꯧꯕꯒꯤꯕꯨꯗꯤ ꯅꯨꯄꯤꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯦꯅ ꯌꯥꯕꯤꯗꯧ ꯅꯠꯇꯦ꯫ ꯉꯁꯤꯈꯛ ꯎꯅꯔꯒ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯕ ꯑꯩꯁꯦ ꯑꯐꯕ ꯔꯥꯖꯀꯨꯃꯥꯔꯅꯤꯗꯤ ꯍꯥꯏꯔꯣꯏ ꯀꯥꯏꯅꯒ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯕꯩ ꯋꯥꯅꯦꯃꯤ." "ꯀꯔꯤꯕ? ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯉꯥꯡꯂꯝꯕꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗ ꯅꯪꯅ ꯃꯪꯉ ꯂꯩꯁꯦ?" "ꯑꯁ ꯁꯅꯥꯍꯜ, ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯑꯝꯇ ꯍꯤꯒꯠꯂꯅꯨ ꯀꯩꯗꯧꯒꯦ? ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯡꯂꯝꯕ ꯆꯩꯔꯝꯕ ꯃꯌꯥꯝ ꯌꯥꯎꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯏꯁꯥꯁꯦ ꯄꯪꯊꯈꯤꯕꯣꯏꯗꯧꯅ ꯇꯧꯏ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯄꯥꯝꯃꯤꯁꯤꯅ? ꯅꯨꯄꯤꯗꯣ ꯃꯃꯤꯡꯀꯗꯤ ꯈꯪꯕ꯭ꯔꯣ? ꯍꯥꯏꯗꯤ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ ꯈꯪꯕ꯭ꯔꯕ? ꯊꯤꯅ ꯉꯥꯡꯂꯝꯃꯒ ꯃꯤꯡ ꯂꯩꯐꯝ ꯍꯪꯉꯨꯔꯒ ꯍꯦꯟꯅ ꯉꯥꯡꯂꯛꯅꯕ꯭ꯔꯣ? ꯑꯁ, ꯃꯤꯠꯁꯤꯗ ꯃꯥꯒꯤ ꯑꯁꯥꯎꯕꯒꯤ ꯃꯁꯛꯇꯣ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ꯫ ꯀꯥꯟꯅꯩ, ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯃꯅꯥꯛꯇ ꯌꯨ ꯊꯛꯁꯤꯜꯂꯛꯑꯣ꯫ ꯉꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯒ ꯑꯃꯨꯛ ꯑꯍꯤꯡ ꯂꯦꯟꯗꯧꯔꯤ? ꯅꯪꯒ ꯄꯨꯜꯂꯨꯕꯗꯒꯤ ꯃꯌꯥꯝꯅ ꯑꯩꯁꯨꯅꯦ ꯑꯣꯛꯇꯕ ꯑꯣꯏꯅ ꯂꯣꯏ ꯎꯔꯦꯀꯣ꯫ ꯑꯁ, ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯆꯪꯗ꯭ꯔꯦ ꯋꯥꯈꯜꯁꯤꯗ꯫ ꯌꯨꯗꯨ ꯊꯛꯑꯒꯅꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯔꯣꯒꯦ ꯇꯧꯕꯅꯦ꯫ ꯑꯩꯒ ꯌꯥꯝ ꯄꯨꯟꯕ ꯇꯜꯂꯒꯅ ꯂꯩꯒꯦ ꯂꯩꯍꯧꯔꯣ꯫ ꯃꯊꯟꯇꯒ ꯆꯠꯈꯤꯅꯦ꯫ ꯍꯩ ꯉꯥꯏꯈꯣꯅꯦ!" ꯁꯅꯥꯍꯜ ꯑꯃꯗꯤ ꯄꯤꯕꯥ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯄꯥꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯒ ꯌꯦꯡꯅꯧꯔꯕꯗꯤ ꯁꯅꯥꯍꯜꯗꯤ ꯌꯥꯝꯅ ꯂꯦꯝꯃꯤ, ꯅꯨꯄꯤ ꯑꯉꯥꯡꯗ ꯕꯦꯕꯥꯔ ꯀꯥꯏꯖꯗꯦ꯫ ꯄꯤꯕꯥꯗꯨ ꯆꯥꯎꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯁꯅꯥꯍꯜꯅ ꯇꯨꯡꯗ ꯇꯥꯟꯅꯩ꯫ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯤ ꯅꯨꯄꯤꯁꯤꯡꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ꯫ ꯄꯤꯕꯥꯅ ꯐꯤꯡꯅ ꯂꯥꯛꯄꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯛꯄ ꯏꯟꯁꯥꯡꯁꯤꯡꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯄꯤꯕꯥꯅ, "ꯀꯔꯤꯅꯣ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯃꯤꯅ ꯂꯥꯛꯑꯦ ꯈꯪꯉꯗꯤ ꯈꯔꯁꯨ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯐꯤꯔꯣꯜꯁꯤꯗ ꯅꯪꯒꯤ ꯏꯟꯁꯥꯡ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯊꯦꯡꯉꯛꯄꯗꯒꯤ ꯂꯣꯏ ꯃꯣꯠꯂꯁꯦ." ꯂꯩꯁꯥꯕꯤꯗꯨꯅ, "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯎꯖꯍꯧꯗ꯭ꯔꯦ." ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯠꯀꯦ ꯇꯧꯔꯝꯕ ꯄꯤꯕꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ "ꯑꯩꯁꯨ ꯎꯍꯧꯗꯕꯅꯤ, ꯁꯣꯏꯈ꯭ꯔꯦ꯫ ꯏꯟꯁꯥꯡꯁꯤꯡꯁꯤ ꯃꯈꯥꯗ ꯂꯣꯏ ꯇꯥꯔꯦ, ꯑꯩ ꯈꯨꯟꯖꯟꯕꯤꯔꯝꯃꯒꯦ." "ꯌꯥꯔꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯑꯗꯨꯝ ꯈꯨꯜꯂꯒꯦ, ꯃꯤꯌꯥꯝꯁꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ." ꯄꯤꯕꯥꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯇꯥꯗꯈꯩ ꯏꯟꯁꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯈꯨꯜꯂꯒ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯂꯒ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯄꯣꯂꯥꯡꯗꯨ ꯄꯥꯏꯔꯒ ꯂꯧꯒꯦ ꯇꯧꯏ꯫ ꯄꯤꯕꯥꯅ ꯍꯥꯏꯐꯦꯠ ꯅꯛꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ,
ꯀꯩꯅꯣ ꯅꯍꯥꯟ ꯏꯁꯧꯒ ꯂꯥꯡꯂꯒ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯛꯈꯤꯗꯥꯏꯅꯦ ꯀꯃꯥꯏꯅ ꯀꯣꯅꯨꯡꯁꯤꯗ ꯊꯕꯛ ꯁꯨꯔꯝꯂꯤꯕ ꯅꯪꯗꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯝꯃꯣ ꯆꯪꯈꯣꯟꯕꯤ ꯀꯧꯏ ꯅꯍꯥꯟꯒꯤꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯀꯣꯅꯨꯡꯁꯤꯗ ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯊꯕꯛ ꯁꯨꯕꯅꯤ ꯑꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯑꯩꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯅꯤ ꯅꯍꯥꯟꯒꯤꯗꯣ ꯋꯥꯔꯧꯕꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ ꯑꯩꯁꯨ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯋꯥꯔꯧꯗꯦꯗ ꯑꯗꯣ ꯏꯟꯁꯥꯡꯁꯦ ꯆꯥꯝꯕꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯝꯐꯝꯗꯤ ꯈꯪꯉꯕꯣ ꯑꯩ ꯊꯤꯟꯕꯤꯌꯨꯔꯣ ꯁꯅꯥꯍꯜꯅ ꯍꯣꯏ ꯀꯔꯤꯅꯣ ꯄꯣꯂꯥꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯟꯁꯥꯡꯒ ꯈꯨꯠꯇꯅꯒ ꯇꯧꯏꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯅꯇꯨ ꯃꯌꯥꯝꯗꯨꯅ ꯁꯅꯥꯍꯜꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯕꯤꯕꯥꯅ ꯃꯁꯤꯡꯗꯣ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯃꯤꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯆꯪꯈꯣꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯣꯏ ꯃꯐꯝꯗꯨ ꯈꯪꯗ꯭ꯔꯁꯨ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯝ ꯍꯪꯉꯨꯀꯣ ꯆꯠꯂꯣ ꯁꯅꯥꯍꯜꯅ ꯀꯔꯤꯅꯣ ꯆꯤꯟꯕ ꯑꯗꯨꯝ ꯀꯣꯏꯅ ꯃꯦꯟꯁꯤꯜꯂ ꯊꯝꯃꯤꯗꯨꯕꯣ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯥꯜꯂꯤꯗ ꯇꯥꯗꯦꯅꯦ ꯀꯥꯏꯗꯅꯣ ꯃꯥꯅ ꯌꯦꯡꯉꯤꯁꯤꯕꯣ ꯍꯣꯏ ꯑꯁ ꯈꯪꯉꯤ ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤ ꯀꯥꯟꯁꯤꯗ ꯂꯣꯏ ꯊꯨꯒꯥꯏꯔꯤ ꯀꯅꯥꯅꯣ ꯑꯩꯁꯦ ꯑꯁꯤꯒꯤ ꯏꯟꯁꯥꯡ ꯆꯥꯝꯕ ꯆꯠꯈꯤꯕꯤ ꯅꯨꯄꯤꯁꯤꯔꯣ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯌꯨ ꯊꯧ ꯆꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯪꯅ ꯉꯥꯎꯔꯒ ꯊꯥꯡꯂꯒ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯦ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗꯤ ꯁꯅꯥꯍꯜꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯇꯥꯕꯤꯗꯦ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯆꯪꯈꯣꯟꯕꯤ ꯍꯥꯏꯅ ꯁꯅꯥꯍꯜꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯨꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯉꯛꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯤꯕꯥꯗ ꯑꯃꯨꯛ ꯌꯦꯡ ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤ ꯁꯅꯥꯍꯜꯅ ꯅꯪꯒꯤꯁꯤꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯏꯔꯥꯡ ꯄꯨꯕꯤ ꯃꯌꯥꯝꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯁꯛ ꯐꯖꯕꯤꯁꯤꯡꯗ ꯃꯥꯌꯣꯟꯁꯤꯜꯂꯕ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯀꯔꯤꯅꯣ ꯃꯥꯡꯗꯨꯝ ꯂꯦꯞꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯟꯗꯣꯛ ꯃꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯌꯦꯡꯀꯥꯟꯁꯤꯗ ꯅꯨꯝꯁꯤꯜꯂꯛꯀꯅꯣ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯀꯣ ꯅꯪ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯑꯁꯦꯡꯕꯒꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯩꯊꯦꯜꯗꯅꯦ ꯅꯇꯨ ꯃꯌꯥꯝꯅ ꯉꯥꯏꯔꯝꯃꯅꯤ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯔꯣꯏ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯒꯁꯨ ꯑꯍꯤꯡ ꯂꯦꯜꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯃ ꯂꯥꯛꯏ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯀꯥ ꯂꯩꯕꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯍꯜꯗꯤ ꯄꯤꯕꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯄꯤꯕꯥꯗꯨ ꯌꯥꯍꯧꯒ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯐꯤꯔꯣꯜ ꯑꯆꯝꯕ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨ ꯂꯥꯛꯏ ꯍꯦꯛ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯥꯜꯂꯤ ꯃꯥꯅ ꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯀꯣꯅꯨꯡꯒꯤ ꯐꯤ ꯁꯨꯕꯤ ꯅꯨꯄꯤ ꯈꯔꯅ ꯍꯥꯏꯅꯩ ꯅꯨꯄꯤ ꯑꯃꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯗ꯭ꯔꯣ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯃꯥꯜꯂꯦꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤꯁꯦ ꯃꯁꯤꯗꯤ ꯃꯅꯨꯡꯗ ꯁꯥꯔꯝꯃꯤꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕꯒꯤ ꯀꯩꯁꯨ ꯋꯥ ꯂꯥꯎꯗꯕꯒꯤ ꯋꯥꯅꯤꯀꯣ ꯑꯁ ꯃꯥꯅ ꯀꯣꯏꯗꯕ ꯅꯨꯄꯤꯕꯨ ꯂꯩꯔꯝꯃꯔꯣꯏ ꯑꯣ ꯈꯪꯖꯗ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯎꯔꯝꯗꯕ ꯍꯥꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯉꯔꯥꯡꯗ ꯀꯣꯅꯨꯡꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯏꯗꯅ ꯃꯗꯨꯗ ꯑꯃꯨꯛ ꯃꯤ ꯇꯥꯈꯤꯒꯨꯝ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯑꯣꯛꯇꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯑꯁ ꯇꯞꯅ ꯉꯥꯡꯉꯨꯃꯤ ꯅꯪꯕꯣ ꯃꯤ ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯧꯔꯤ ꯊꯨꯔꯒ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯏꯟꯁꯥꯡ ꯆꯥꯕꯤ ꯑꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯗꯣ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤ ꯈꯌꯥꯗ ꯇꯥꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯊꯕꯛ ꯑꯁꯦ ꯑꯝꯇ ꯇꯧꯅꯤꯡꯗ꯭ꯔꯦꯗ ꯏꯁ ꯀꯗꯔꯒ ꯇꯧꯔꯒ ꯐꯤ ꯁꯨꯕꯒꯁꯦ ꯂꯦꯞꯈꯤꯕꯒꯁꯨ ꯇꯧꯔꯤ ꯅꯇꯥꯠ ꯈꯪꯉꯤꯀꯣ ꯏꯕꯦꯝꯃ ꯁꯠ ꯇꯧꯁꯤꯜꯂꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥ ꯊꯛꯄꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ ꯃꯈꯣꯏ ꯅꯨꯄꯤ ꯈꯔꯗꯨ ꯋꯥ ꯉꯥꯡꯗꯅ ꯐꯤꯗꯨ ꯁꯨꯔꯤ ꯁꯣꯝꯅ ꯆꯪꯈꯣꯟꯕꯤꯗꯨ ꯀꯣꯅꯨꯡꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯆꯥꯝꯅꯕ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯄꯤꯕꯥꯁꯨ ꯂꯥꯞꯅ ꯆꯪꯈꯣꯟꯕꯤꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯔꯣꯝꯗ ꯆꯠꯈꯤꯕꯗꯨ ꯎꯔꯤ ꯄꯤꯕꯥ ꯃꯣꯃꯣ ꯅꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥꯔꯣꯝꯗ ꯆꯦꯜꯂꯛꯏ ꯑꯉꯛꯄꯅꯤ ꯉꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯥꯕꯨ ꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅ ꯎꯕꯗ ꯉꯛꯇꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯤꯕꯥ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨ ꯌꯧꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯆꯪꯈꯣꯟꯕꯤꯅ ꯐꯝꯂꯒ ꯏꯟꯁꯥꯡ ꯆꯥꯝꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯇꯔꯪ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯃꯥꯒꯤ ꯃꯉꯥꯜꯅ ꯁꯛꯇ ꯁꯨꯗ ꯋꯥꯠꯇꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯡꯖꯥ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯌꯩꯕꯒꯤ
ꯊꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯌꯩꯔꯔꯦ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯑꯁꯝꯕ ꯐꯤꯖꯣꯜ, ꯖꯨꯝ ꯖꯨꯝ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡꯅ ꯀꯣꯝꯇꯛꯅ ꯄꯨꯟ, ꯃꯥꯏꯊꯣꯡꯗꯅ ꯁꯝꯖꯤ ꯈꯔꯅ ꯐꯖꯔꯕ ꯃꯁꯛ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯇꯥꯔꯛꯂꯤ꯫ ꯄꯤꯕꯥꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯁꯛ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯡꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯌꯨꯡꯅ ꯍꯦꯛꯇ ꯇꯥꯁꯤꯜꯂꯤ꯫ ꯏꯃꯥ! ꯀꯔꯤꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯅꯠꯇꯕ꯭ꯔꯥꯅ ꯁꯤꯕꯣ? ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯍꯦ! ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯏ꯫ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯅꯩꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯀꯥꯈꯠꯄꯤꯔꯣ! ꯄꯤꯕꯥꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤ ꯄꯥꯈꯠꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯟꯁꯥꯡꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯛꯏ꯫ ꯆꯪꯈꯣꯟꯕꯤꯅ ꯄꯤꯕꯥꯕꯨ ꯋꯥꯅ ꯆꯤꯡꯈꯠꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯕꯨ ꯏꯔꯣꯏꯕ ꯍꯩꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯔꯥꯛꯅꯔ ꯁꯤꯔꯣꯏꯗ꯭ꯔꯥ? ꯅꯪ ꯂꯩꯕꯒꯤ ꯏꯔꯥꯛ ꯁꯥꯅꯩꯅꯦ ꯀꯩꯅꯣ? ꯅꯪꯅꯒ ꯄꯥꯈꯠꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯛꯄꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ? ꯑꯣꯏꯔꯣꯏ, ꯑꯩꯁꯦ ꯃꯤ ꯑꯣꯏꯔꯣꯏꯕ꯫ ꯑꯁꯨꯛ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯅ ꯊꯥꯖꯔꯨꯔꯒ ꯑꯄꯪꯕꯤꯗꯧꯅ ꯀꯟꯕꯤꯔꯤꯅꯤꯅꯦ꯫ ꯍꯩꯃꯥ! ꯆꯥꯛ ꯊꯣꯡꯕꯤꯅꯦꯗꯣ ꯏꯟꯁꯥꯡ ꯉꯥꯏꯗꯅ ꯁꯣꯏ ꯂꯩꯔꯝꯕꯅꯤ꯫ ꯍꯟꯗꯣꯛꯁꯦ, ꯏꯟꯁꯥꯡꯗꯒ ꯂꯣꯏ ꯅꯟꯁꯤꯜꯂꯤ꯫ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯑꯩ ꯆꯥꯝꯕꯤꯒꯦꯕ꯫ ꯐꯤꯔꯣꯜ ꯆꯣꯠꯂꯤꯗꯣ ꯇꯨ ꯑꯁꯤꯒꯤ ꯅꯨꯡ ꯃꯊꯛꯁꯤꯗ ꯐꯝꯂꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯌꯣ꯫ ꯁꯤ ꯄꯤꯔꯣꯁꯤ, ꯑꯩ ꯆꯥꯝꯕꯤꯒꯦ꯫ ꯅꯈꯨꯠ ꯃꯆꯥꯁꯤꯅ ꯏꯟꯁꯥꯡ ꯆꯥꯝꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯆꯥꯝꯊꯒꯦ ꯌꯦꯡꯉꯣ꯫ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯗꯣꯏꯅꯤ꯫ ꯈꯔ ꯂꯩꯔꯒ ꯊꯣꯛ ꯂꯨꯍꯣꯡꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃꯨꯔꯣ ꯍꯥꯏꯕ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯄꯤꯕꯥꯅ ꯏꯟꯁꯥꯡꯁꯤꯡꯗꯨ ꯃꯨꯜꯂꯒ ꯆꯥꯝꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯤꯕꯥꯅ ꯏꯟꯁꯥꯡ ꯆꯥꯝꯂꯤꯕꯗꯨ ꯎꯔꯒ ꯉꯛꯄꯟ ꯃꯃꯤꯠꯁꯤꯡꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯕꯥꯁꯨ ꯏꯟꯁꯥꯡ ꯆꯥꯝꯕ ꯂꯣꯏꯔꯒ ꯄꯣꯂꯥꯡꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯃꯆꯨꯝ ꯑꯣꯔꯣꯔꯣ ꯇꯥ ꯃꯈꯩ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯤꯕꯥꯒꯤ ꯃꯁꯝꯗ ꯐꯗꯤꯒꯣꯝ ꯃꯅꯥ ꯈꯔꯁꯨ ꯅꯞꯂꯒ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯅ ꯅꯣꯛꯂꯒ ꯐꯗꯤꯒꯣꯝ ꯃꯅꯥꯗꯨ ꯂꯧꯊꯣꯛꯄꯤ꯫ ꯑꯩꯁꯦ ꯃꯔꯝ ꯃꯣꯛꯑꯗ꯭ꯔꯣ? ꯌꯥꯔꯦ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯦ꯫ ꯌꯥꯔꯣꯏꯍꯦ, ꯆꯥꯛꯈꯨꯝ ꯐꯥꯎ ꯑꯩꯅ ꯊꯤꯟꯕꯤꯗꯣꯏꯅꯤ꯫ ꯅꯪ ꯋꯥꯍꯟ ꯌꯥꯄꯣꯟꯇꯦ, ꯂꯥꯛꯑꯣ꯫ ꯑꯁ, ꯆꯠꯈ꯭ꯔꯦꯅꯦ꯫ ꯏꯅꯤꯡꯊꯧꯅꯒ ꯎꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯔꯥꯖꯀꯨꯃꯥꯔ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯄꯥꯏꯕꯤꯒꯦꯕ꯫ ꯁꯤꯒꯤ ꯏꯟꯁꯥꯡ ꯄꯣꯂꯥꯡꯁꯦ ꯈꯨꯠ ꯄꯥꯏꯐꯝꯗ ꯃꯆꯤ ꯈꯔ ꯍꯦꯟꯗꯣꯛꯑꯦꯕ꯫ ꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯈꯨꯠꯇ ꯁꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ꯫ ꯀꯥꯟꯅꯩ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯑꯃꯅꯦ ꯁꯦꯝ ꯁꯥꯔꯒ ꯊꯝꯃꯝꯃꯨ꯫ ꯆꯠꯂꯣ, ꯃꯔꯝ ꯃꯣꯛꯄꯅꯦ꯫ ꯄꯤꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯈꯣꯟꯕꯤ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯗ꯭ꯔꯤꯁꯦ꯫ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯁꯝ ꯐꯣꯏꯗꯠꯂꯝꯅꯤꯀꯣ? ꯑꯗꯨꯁꯨ ꯑꯩ ꯅꯨꯄꯤ ꯅꯠꯇꯦꯀꯣ, ꯃꯁꯝ ꯐꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯁ, ꯑꯩꯁꯦ ꯉꯥꯎꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩ ꯋꯥꯔꯛꯅꯕ ꯊꯥꯔꯛꯄ ꯂꯥꯏꯔꯦꯝꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯋꯥ ꯂꯧꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯁꯨ ꯐꯥꯔ ꯂꯧꯔꯨꯗꯧꯅꯦ ꯍꯦꯛꯇ꯫ ꯀꯩꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯆꯥꯛꯈꯨꯝ ꯌꯧꯔꯛꯇꯣꯔꯦ꯫ ꯀꯥꯏ, ꯄꯤꯔꯣ ꯄꯣꯂꯥꯡꯗꯣ꯫ ꯑꯩ ꯄꯨꯖꯈ꯭ꯔꯒꯦꯕ꯫ ꯍꯩꯃꯥ! ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯪꯈ꯭ꯔꯤꯁꯤꯕꯣ? ꯄꯤꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯏꯟꯁꯥꯡ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯐꯥꯟ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯆꯥꯛꯊꯣꯡꯕꯤ ꯃꯌꯥꯝꯗꯨꯗꯤ ꯉꯛꯅ ꯄꯤꯕꯥꯗ ꯂꯣꯏꯅ ꯌꯦꯡꯂꯒ ꯂꯩ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯁꯨꯝ ꯇꯞ ꯇꯥꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯄꯤꯕꯥꯅ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯕꯅꯤꯅ ꯐꯤꯔꯣꯜꯗꯣ ꯈꯔꯗꯤ ꯀꯪꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤꯗꯤ ꯃꯆꯨꯝ ꯂꯣꯏ ꯇꯥꯔꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯊꯤꯜꯂꯛꯎꯀꯣ꯫ ꯏꯅꯦ, ꯑꯩꯒꯤ ꯆꯥꯛꯇꯣ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯛꯎꯀꯣ꯫ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯗꯨ ꯆꯪꯈꯣꯟꯕꯤꯗ ꯃꯤꯠꯁꯤꯒ ꯈꯠꯆꯤꯜꯂꯝꯂꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯄꯤꯕꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯆꯪꯈꯣꯟꯕꯤ, ꯅꯥꯅꯦ ꯑꯩꯈꯣꯏꯗꯤ ꯀꯣꯛꯄꯨ ꯏꯉꯥꯎ ꯉꯥꯎꯔꯣꯏꯗ ꯇꯧꯔꯤꯕꯁꯦ꯫ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯏꯟꯁꯥꯡꯒ ꯄꯨꯁꯤꯜꯂꯛꯄꯁꯤ ꯎꯕꯗꯅꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯤ ꯋꯥꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ
Nahan makhaidi Rajkumarse mikkup ama phauba konungda leitabani. Isei sakpamdane ahing len-lendana nupi masing thiba ngamlam loine. Mana koidaba khangnadaba leiramoi. Aduga ngasi tari mawngsina karino. Nani ekhoi koka ngawi ko nang wakhal taw ekhoi ko ngawi. Chalo nafi zolibado hana muk to hongdok luso. Rajkumar siga kadaida muk namnaribano noibo. Jangkhonbina ine lana khanbigano. Aina insang samlikanda Rajkumar se pukrida tasilakpadagi iraknaraga leikibani. Aduda aisu songtharaga nakhatpiruba khaktani. Ai Rajkumarga ahenba kahimta tawba leitiyeni. Nupi amana haima asigibu nungaitri malene. Nanena nungsidana phagi tawbani yengoi Rajkumar se yang ngausinabani ko ibema. Nasakna marol ama phajabani. Rajkumar gi tata nangdi pangthakino ko. Hoine ai kisumta pangtharoi. Adudi ai pirolse amta hongdok lukigi. Asi hairamlaga Jangkhonbidu makhoigi ka leiriba domda chatkre. Asumna tha khra hokre. Rajkumar piba hanaga yamanadre. Konungdagi mapasu thokhitre mage dugumna honglakpa mataududa ningthau amadi konungda leiriba mipum khudingmaksu loina haraunarami. Konungda thabak suriba singisu pibana angam mateng loina panglami. Adubu Jangkhonbigi maphamdadi ngausinaraga tanungaizabi ama taurami. Jangkhonbi sauruba taude talaga toksakhini matagum magi tawgada mathau tawduna adumak leirami. Makhoi anigi mawong aduda pibana Jangkhonbi nungsire haibasi awuba minadi laina dum khanglami. Nongmagi namitni Jangkhonbidu konunggi leikolduda lei khara thanaba haiduna makhutta thang macha ma paiduna leibaktu tawri. Karaidagino khangdi pibasu makhutta lei sara khara paiduna Jangkhonbigi manakta hekta phamsilei. Mage dugumba mawongduda Jangkhonbidu saunninglei. Rajkumar karino aina sumyeng yauna yengmani. Aina karisu haidri matagum inaktaga phamjilakpase ai nungaite. Konunggi miyamsina Rajkumar aingon tori mayamse masi ubada noknoktana yengneise kasu khangbidabro. Makhoina su aise Rajkumargi yada yabi nupisingdugumna malamoidra. Chalo matungdagi aingoda yelakano. Jangkhonbi nang aigi mawong matawse yamna nungaitrabo. Nangi nakta leiragana hena nungaijariba ise. Nangna chalo haina tanbase masi tabada ai haifam khangde. Hoi ai hana yam poklakti. Adubu nang thenarubadagi aise wakal pungol onkrabani. Aina nafamda nungsi pame haidana kayarak haijarabaso nangda thawina lobidi. Aibudi kanana pambiduino oktabu nupanina. Aisu nangna yadra haidana namdana hekta yarodi haididana. Nanakta leiba sidadi yabiyo. Aise konungsi thabak subini. Aduga nangna Rajkumar aina thak yamna nemi. Iningthaw amadi Maharanina asa sauna thamlamgani. Leibak atopagi Rajkumarga luhongnaba haidana. Aduna aigumbi kasu leitabi amada mata manghanbigano. Oh adudi nang narise aina nungsi pame haijabase yaroi sinine. Yadabsu yaroi. Ipani to madi imani yadrabaso pumnamak aina loina mayoknagani. Jangkhonbi hanjin hayena aiwusu warogano. Ai nang yam nungsi ahing khudingki nang yaraknaba aigi asoiba kari semdokse khanbada ai tumba sungya yade yamna suwai. Nupi kayaga ahing likliba nupibu karisu leitana pame haiba matago leikoktagi hekta thadatpiba. Adugu managli sato aingondasu tawge khalakano ai bebar kairakpasu yai. Jangkhonbi nahan makai miyam naiba okte lamheli nupi kayaga ahing lei haibada kai kasu sauninglude. Adubu nangi simbal asidagi wahai singanglakpasidadi ai khangba ngamde. Hoi ai nupi kayaga ahing lei kayamaga koiba sale langi. Sil kaya manganduna ngauduna matam mangali. Adubu ngasi phauba nupi amatagi masadi ai solatri. Makhoiga hingliknabasu makhoigi manakta ai changsiluba tawdi. Aina haibase kananasu thazaroi. Aiga ngangoirikandagi pulakliba
ꯁꯅꯥꯍꯜꯅ ꯐꯥꯎ ꯊꯥꯖꯗꯦ꯫ ꯅꯨꯄꯤ ꯃꯁꯥꯗ ꯍꯪꯂꯀꯥꯟꯗ ꯈꯪꯒꯗꯧꯕ ꯉꯥꯏꯔꯦ꯫ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯃꯁꯤ ꯂꯣꯏꯅ ꯃꯦꯜꯂꯝꯂꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯕꯤꯗꯣꯏꯔꯥ? ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ? ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯄꯨꯝꯕꯗꯣ ꯄꯦꯟꯅ ꯉꯥꯡꯉꯣ꯫ ꯃꯤꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯇꯤꯟ ꯁꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩ ꯁꯦꯝꯗꯣꯛꯂꯤꯗꯅ ꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯄꯤꯕꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯪꯈꯨꯟꯕꯤꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯤꯕꯥꯅ ꯑꯩꯅꯕꯨ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯂꯕꯗꯤ ꯀꯅꯥꯝꯇ ꯇꯥꯅꯤꯡꯗꯕꯅꯤ꯫ ꯁꯅꯥꯍꯜꯁꯨ ꯃꯉꯥꯏꯔꯦ꯫ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯍꯪꯕꯤꯔꯣꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯗꯕꯨ ꯌꯦꯠꯇ꯭ꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯟꯅꯐꯥꯎ ꯌꯦꯡꯁꯤꯟꯕꯤꯗꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯆꯥ ꯑꯩꯅ ꯌꯥꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯈꯪꯂꯝꯂꯣꯏ꯫ ꯐꯔꯦ, ꯅꯪꯁꯨ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯅꯤꯡꯂꯝꯂꯣꯏ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯌꯦꯜꯂꯛꯇꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯆꯪꯈꯣꯟꯕꯤ꯫ ꯈꯨꯃꯔꯣꯏꯁꯨ ꯈꯪꯉꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯣ꯫ ꯄꯤꯕꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯄꯤꯕꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯍꯧꯏ꯫ ꯄꯤꯕꯥ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯂꯤꯕ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯣ ꯀꯅꯥꯗꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯟꯖꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯂꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯔꯤꯕ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯄꯤꯕꯥ ꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥꯍꯜꯒ ꯊꯦꯡꯅꯩ꯫ ꯁꯅꯥꯍꯜꯗꯨ ꯌꯥꯝ ꯐꯤꯡꯅ ꯄꯤꯕꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗꯅ ꯂꯩꯀꯣꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯅ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯛꯂ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯅꯪꯅ ꯐꯥꯎꯕ ꯑꯩꯕꯨ ꯊꯧꯁꯥꯕꯤꯗꯦꯀꯣ? ꯂꯥꯟꯃꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ, ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯍꯧꯏ꯫ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯁꯤ ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯂꯣꯝꯗ꯫ ꯀꯔꯤ ꯂꯩꯔꯤꯒꯦ ꯂꯥꯟꯃꯤ? ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎ꯫ ꯔꯥꯖꯀꯨꯃꯥꯔ, ꯄꯥꯎ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯧ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯈꯥꯕꯗꯣ ꯉꯁꯤ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯋꯥ ꯇꯥꯅꯅꯕ ꯍꯥꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯕ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯄꯤꯕꯥ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯂꯩꯕ ꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯃꯥꯒꯤ ꯐꯝꯕꯥꯜꯂꯥꯡꯗꯨꯗ ꯐꯝꯗꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯕꯥꯁꯨ ꯆꯪꯉꯛꯇꯨꯅ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯩ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯄꯤꯕꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯀꯣꯅꯨꯡꯗ ꯊꯣꯛꯂꯤ ꯄꯥꯎꯁꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯀꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯧꯗꯕ ꯐꯩꯀꯣ꯫ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯒꯦ? ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯏꯅꯤꯡꯇꯝ ꯆꯠꯀꯅꯤ꯫ ꯄꯤꯕꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯑꯗꯨꯝ ꯉꯥꯡꯅꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯄꯥ ꯅꯤꯡꯊꯧꯒꯨꯝꯅ ꯑꯩꯗꯤ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯠꯀꯦꯗꯤ ꯑꯩꯁꯨ ꯅꯍꯥꯟ ꯍꯥꯠꯄ ꯌꯥꯔꯦꯅ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯤꯅꯗꯤ ꯃꯈꯣꯏꯁꯤꯡꯅꯁꯨ ꯑꯩꯁꯦ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏꯅ ꯈꯜꯂꯤꯗꯣ? ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯇꯥꯟ ꯆꯥꯔꯗꯤ ꯑꯩꯁꯤꯁꯨ ꯀꯔꯝꯕ ꯏꯃꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯏꯃꯥꯒꯤ ꯃꯆꯥꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯤꯕꯥ, ꯑꯗꯨꯛ ꯊꯛꯁꯤꯒꯁꯤ ꯌꯥꯎꯗꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯁꯛꯇꯣ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯑꯁꯦꯡꯕ ꯉꯥꯡꯂꯕꯗꯤ ꯁꯥꯎꯅꯤꯡꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯉꯁꯤ ꯑꯃꯁꯨ ꯁꯤꯔꯦꯗꯅ ꯃꯊꯪ ꯄꯜꯂꯤ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯆꯦꯛꯁꯤꯟꯖꯧ꯫ ꯑꯩꯅ ꯀꯟꯕ ꯉꯝꯂꯕꯗꯤ ꯀꯟꯕꯤꯒꯦ, ꯉꯝꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯊꯣꯛꯆꯔꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯄꯤꯕꯥꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯁꯨꯡꯌꯥ ꯌꯥꯅꯗꯦ꯫ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯁꯨ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯤ ꯀꯌꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯤ꯫ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯂꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯈꯪꯂꯕ ꯄꯤꯕꯥꯅ ꯃꯄꯥꯗ ꯇꯣꯛꯅꯕ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯑꯣꯏꯅ ꯂꯧꯕꯤꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯕꯥꯁꯨ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯄꯥꯜꯊꯣꯡꯗ ꯃꯤꯅ ꯃꯥꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯕ ꯍꯥꯏꯗꯅ ꯃꯁꯥꯅ ꯊꯑꯣꯏꯅ ꯁꯤꯟꯖꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ꯫
ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯥꯝꯗꯅꯕ ꯍꯥꯏꯗꯅ ꯄꯤꯕꯥꯁꯨ ꯎꯄꯥꯏ ꯊꯤꯔꯛꯄꯗꯗꯤ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯕ ꯑꯍꯤꯡ ꯂꯦꯟꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯄꯤꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯄꯤꯕꯥ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯂꯩꯕ ꯇꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯄꯤꯕꯥ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯄꯗ ꯆꯪꯈꯣꯟꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯕꯗꯨ ꯇꯞꯅ ꯍꯟꯖꯤꯟꯈꯤ꯫ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯎꯍꯧꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯌꯨ꯫ ꯑꯩꯅ ꯉꯁꯥꯏ ꯋꯥ ꯑꯝꯇ ꯈꯨꯝꯈꯤꯗꯕꯒꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯈꯔ ꯁꯥꯎꯅꯤꯡꯂꯨꯔꯦ, ꯑꯗꯨꯅ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯈ꯭ꯔꯦ꯫ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ, ꯁꯤꯔꯣ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯀꯣ? ꯅꯠꯇꯦ, ꯅꯍꯥꯟ ꯃꯈꯩ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯥꯟꯅ ꯎꯔꯨꯔꯤ꯫ ꯀꯃꯥꯏꯅꯁꯨ ꯎꯔꯣꯏꯗꯣꯏꯅꯣ? ꯔꯥꯖꯀꯨꯃꯥꯔꯒꯤ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯕ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤꯀꯣ? ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯇꯧꯔꯦꯕ꯫ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯔꯛꯏꯔꯕ? ꯑꯝꯇ ꯈꯨꯝꯃꯨꯕꯁꯦ꯫ ꯀꯛꯅꯨꯡ ꯅꯨꯡꯁꯤꯔꯛꯏꯔꯕ? ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯀꯩꯅꯣ, ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯎꯝꯈꯛ ꯍꯥꯏꯅꯕ꯭ꯔꯣ? ꯀꯩꯅꯣ, ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏꯁꯦ ꯅꯍꯥꯟꯈꯩ ꯅꯨꯡꯁꯤꯔꯒ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯝꯅꯤꯕ, ꯑꯩ ꯈꯪꯉꯦꯕ꯫ ꯁꯅꯥꯍꯜꯅ, ꯀꯔꯤꯅꯣ, ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯜꯂꯤꯗ꯫ ꯑꯣꯏꯃ, ꯃꯤꯍꯨꯟꯒ ꯂꯣꯏ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯉꯥꯎꯕ꯭ꯔꯥ ꯅꯪꯕꯣ? ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤ ꯅꯠꯇ꯭ꯔꯗꯤ ꯇꯞꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏ꯫ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯍꯣꯡꯅꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯜꯂꯤꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯑꯁꯤꯗ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯑꯃ ꯆꯦꯟꯈ꯭ꯔꯤꯁꯦ, ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤꯅꯤ꯫ ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯒ꯭ꯌꯥꯟ ꯁꯨꯇ ꯇꯥꯈꯠꯂꯛꯂꯒ ꯃꯁꯛ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯑꯃ ꯀꯣꯏꯈꯤꯗꯧꯔꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯈꯥꯕꯗꯣ? ꯁꯅꯥꯍꯜꯅ ꯋꯥ ꯉꯥꯡꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯤꯕꯥꯗꯨ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯈꯣꯅꯦ, ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ꯫ ꯀꯩꯅꯣ ꯐꯠ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯋꯥꯗꯣ ꯀꯅꯥꯗꯅꯣ ꯇꯝꯃꯨꯔꯖꯅꯣ? ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕꯁꯦ ꯑꯃꯨꯛ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯐꯤꯡꯒꯠꯂꯛꯏꯗꯨꯕꯣ? ꯄꯛꯇꯦꯀꯣ ꯅꯪ? ꯄꯛꯇ꯭ꯔ ꯐꯔꯦ ꯀꯩꯅꯣ, ꯅꯋꯥ ꯂꯧꯗꯤ ꯆꯠꯂꯣ꯫ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯀꯥꯟꯗꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯕ꯭ꯔꯣ? ꯉꯁꯥꯏꯗꯁꯨ ꯊꯦꯡꯒꯥꯏꯔꯝꯃꯒ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯂꯩꯀꯣꯜꯂꯣꯝ ꯆꯦꯟꯈꯤꯕꯗꯣ? ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ ꯅꯁꯛꯇꯣ꯫ ꯉꯁꯥꯏꯗꯣ ꯅꯪꯒ ꯑꯣꯏꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅꯤ, ꯁꯥꯎꯅꯨꯁꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯂꯣꯏꯅ ꯍꯥꯏꯔꯣ, ꯉꯁꯤꯗꯤ ꯇꯥꯔꯗꯧꯅꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯐꯥꯒꯤ ꯃꯥꯜꯂꯨꯔꯦ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯐꯥꯒꯤ ꯃꯥꯟꯗ꯭ꯔꯦ꯫ ꯃꯤꯅ ꯑꯩꯁꯤ ꯇꯥꯗꯕꯤꯗꯒ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏꯗꯣ ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯊꯣꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦꯅꯦ꯫ ꯆꯪꯈ꯭ꯔꯦ꯫ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯅꯨꯡ ꯆꯪꯉꯨ꯫ ꯁꯅꯥꯍꯜꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯋꯥꯈꯜꯅ ꯃꯪꯂꯒ ꯐꯝꯂꯤꯕ ꯃꯇꯥꯎ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯤꯕꯥꯅ, ꯉꯔꯥꯡ ꯅꯍꯥꯟ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪ? ꯄꯤꯕꯥꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯁꯤꯗ ꯁꯅꯥꯍꯜꯗꯨ ꯃꯔꯥꯜ ꯂꯩꯕ ꯑꯃꯒꯨꯝꯅ ꯄꯥꯈꯠꯂꯛꯏ꯫ ꯀꯩꯅꯣꯅꯦ, ꯀꯩꯁꯨꯝ ꯆꯠꯇꯦꯗ꯫ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦ ꯑꯩꯕꯣ? ꯁꯅꯥꯍꯜ, ꯅꯪ ꯑꯩꯉꯣꯟꯗ ꯉꯁꯤꯁꯨ ꯋꯥ ꯂꯣꯠꯂꯤ꯫ ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯒꯤ ꯃꯤ ꯀꯌꯥꯅꯣ ꯂꯣꯟꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯁꯥꯐꯣꯡꯂꯦ꯫ ꯑꯩꯅ ꯂꯣꯠꯀꯦ ꯈꯜꯂꯕꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯊꯥꯏꯅ ꯏꯅꯤꯡꯊꯧꯅ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯂꯔꯦ꯫ ꯄꯤꯕꯥ, ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯕ ꯇꯧꯗꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯅꯣꯡꯃꯗꯤ ꯏꯄꯥꯅ ꯁꯤꯒꯤ ꯋꯥꯁꯦ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯅ ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯥꯏꯕ ꯇꯥꯁꯤꯟꯅꯈꯤꯗꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯃꯥ ꯏꯆꯦ ꯃꯌꯥꯝꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯂꯥꯟꯅ ꯈꯟꯈꯤꯗꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯅꯪ ꯂꯣꯟꯅ ꯁꯦꯟꯅꯕꯗ ꯀꯌꯥꯝ ꯋꯥꯏ꯫ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯇ꯭ꯔꯦ꯫ ꯁꯅꯥꯍꯜ, ꯅꯣꯏꯅ ꯅꯈꯣꯏ ꯃꯌꯥꯝꯗꯨꯒ ꯀꯃꯥꯏꯅ ꯄꯨꯜꯂꯤꯔꯤꯅꯣ ꯅꯪꯅ? ꯄꯤꯕꯥ, ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯈꯨꯡꯒꯪꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ ꯃꯥꯜꯂꯦ꯫ ꯃꯇꯝꯗꯨꯗ ꯏꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯉꯥꯎꯔꯤꯕꯁꯨ ꯃꯥꯜꯂꯦ꯫ ꯄꯥꯕꯨꯡꯒꯤ ꯃꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯏꯅꯤꯡꯊꯧꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯆꯍꯤ 5ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯅꯣꯡꯃꯗꯤ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯂꯥꯟ ꯇꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯇꯝꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯊꯕꯛ ꯑꯃꯒꯤ ꯏꯅꯤꯡꯊꯧꯅ ꯊꯥꯏ ꯍꯥꯏ꯫
ꯄꯥꯕꯨꯡꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎꯗꯣ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯡꯗ ꯏꯅꯤꯡꯊꯧꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯕꯨꯅ ꯏꯅꯤꯡꯊꯧꯅ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯈ꯭ꯔꯦ ꯄꯤꯕꯥ ꯄꯨꯝꯅꯃꯛꯁꯦ ꯍꯛꯊꯦꯡꯅꯅ ꯎꯍꯧꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯔꯦꯛ ꯍꯧꯔꯛꯂ ꯃꯇꯝꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯑꯩꯒꯤ ꯏꯆꯟꯃꯛꯅꯤ ꯈꯜꯂꯣ ꯍꯥꯏꯔꯕꯗ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯕ ꯃꯕꯨꯡꯕꯨ ꯂꯩꯕ꯭ꯔꯅꯦ ꯑꯗꯨꯒ ꯑꯩ ꯍꯧꯔꯛꯇ꯭ꯔꯤꯈꯩꯒꯤ ꯑꯩꯒ ꯏꯄꯥ ꯅꯤꯡꯊꯧꯒꯁꯨ ꯌꯥꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯆꯟꯒꯤꯗꯃꯛ ꯍꯣꯠꯅꯔꯤ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯏꯆꯟꯗꯨꯒꯤ ꯌꯦꯛꯅꯕꯗꯤ ꯅꯪꯒꯤꯅ ꯑꯄꯣꯛꯄ ꯏꯅꯤꯡꯊꯧꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯁꯤꯒꯨꯝꯕꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯌꯥꯔꯁꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯐꯠꯇ꯭ꯔ ꯃꯤꯗꯤ ꯑꯩꯅ ꯁꯧꯒꯠꯂꯒ ꯊꯝꯃꯣꯏ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤꯗꯤ ꯈꯔ ꯈꯛꯇꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯒ ꯃꯤꯌꯥꯝꯃꯥꯡꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯁꯛꯁꯦ ꯇꯥꯛꯀꯗꯧꯕꯅꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯋꯥꯗ ꯈꯪꯂꯛꯂꯤꯕꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯗꯨꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯀꯌꯥꯒ ꯅꯠꯇꯕ ꯂꯤꯆꯠ ꯇꯨꯀꯠꯆꯩ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯏꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯈꯣꯏꯅꯤ ꯂꯝꯆꯠ ꯃꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯂꯨꯍꯣꯡꯂꯒ ꯂꯩꯔꯤꯕꯁꯦ ꯁꯅꯥꯍꯜ ꯑꯩ ꯏꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯔꯥꯜ ꯃꯌꯥꯝꯁꯦ ꯉꯥꯛꯄꯤꯕꯗꯤ ꯉꯝꯂꯣꯏ ꯑꯩ ꯌꯥꯝ ꯋꯥꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯅꯕ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯕꯨ ꯑꯐꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯒꯗ꯭ꯔꯅꯦ ꯄꯤꯕꯥꯗꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯁꯅꯥꯍꯜꯅ ꯃꯇꯥꯎꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ ꯄꯤꯕꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯛꯇꯦ ꯅꯤꯡꯊꯧꯅ ꯄꯤꯕꯥꯕꯨ ꯁꯣꯏꯗꯅ ꯄꯣꯛꯈꯤꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯉꯥꯡꯂꯝꯃꯤ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯦꯟꯅꯗꯨꯝ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯂꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯕꯥꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯄꯤꯕꯥꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯣꯅꯨꯡꯒꯤ ꯌꯨꯝ ꯑꯋꯥꯡꯕꯗꯒꯤ ꯃꯤ ꯑꯃ ꯇꯥꯈꯤꯕꯒꯤ ꯁꯛꯇꯝꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃ ꯃꯈꯥꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯨꯅꯃꯛ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯆꯦꯟꯊꯣꯔꯛꯏ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯊꯧꯕ ꯑꯣꯏꯔꯝꯈꯤ ꯁꯅꯥꯍꯜ ꯀꯔꯤꯁꯨ ꯈꯟꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯗꯤ ꯑꯁꯨꯝꯅ ꯃꯤ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯄꯁꯤꯗ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯒ ꯆꯦꯜꯂꯝꯃꯤ ꯄꯤꯕꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃ ꯌꯨꯝ ꯃꯊꯛꯀꯤ ꯑꯋꯥꯡꯕꯗꯨꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ ꯇꯁꯦꯡꯅ ꯄꯤꯕꯥ ꯃꯤꯠꯀꯨꯞꯇ ꯃꯈꯩ ꯌꯦꯡꯏ ꯁꯥꯡꯂꯕ ꯁꯝꯗꯨꯅ ꯇꯨꯡꯗ ꯊꯥꯗꯔꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯆꯣꯟꯕꯗꯨꯅ ꯂꯩꯇꯦꯡ ꯃꯥꯏꯊꯣꯡꯗꯅ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯑꯃ ꯈꯨꯝꯃꯤ ꯄꯤꯕꯥ ꯊꯃꯣꯏꯗ ꯁꯕꯥꯟ ꯑꯗꯨꯕꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯅꯥꯀꯟꯗꯒꯤ ꯁꯅꯥꯍꯜꯅ ꯄꯤꯕꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯔꯛꯏ ꯍꯣꯏ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯁꯤꯗ ꯀꯅꯥꯅꯣꯃ ꯄꯤꯕꯥꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯉꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯃꯨꯔꯁꯤ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯟꯅꯁꯤ ꯄꯤꯕꯥ ꯅꯪ ꯆꯪꯉꯝꯃꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯑꯩ ꯀꯥꯗ ꯆꯪꯂꯛꯄꯗꯤ ꯀꯥꯎꯅꯨꯀꯣ ꯍꯣꯏ ꯆꯠꯂꯦꯀꯣ ꯄꯤꯕꯥꯁꯨ ꯁꯅꯥꯍꯜꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯄꯤꯕꯥ ꯃꯥꯒꯤ ꯀꯥꯗꯗꯤ ꯆꯪꯗ ꯂꯩꯀꯣꯜ ꯂꯩꯕꯔꯣꯝꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯄꯤꯕꯥ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯊꯤꯔꯛꯄꯗ ꯈꯪꯂꯦ ꯂꯩꯀꯣꯜꯒꯤ ꯀꯥꯆꯤꯟ ꯋꯥꯏꯔꯞꯅ ꯎ ꯈꯔ ꯍꯧꯔꯤꯕꯗꯣꯝꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯄꯤꯕꯥ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯆꯪꯂꯛꯏ ꯎꯔꯦ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯕꯥꯟ マンꯕ ꯑꯗꯨꯒ ꯁꯅꯥꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯁꯨ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯁꯅꯥꯍꯜꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯈꯪꯂꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯌꯥꯎꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅ ꯇꯧꯒꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯉꯥꯡ ꯑꯍꯜ ꯃꯥꯡꯕꯒꯤ ꯄꯥꯎ ꯑꯃ ꯀꯟꯅ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯗꯣ ꯈꯔ ꯑꯃꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯑꯔꯣꯟꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯊꯕꯛ ꯁꯨꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯃꯁꯤꯅ ꯀꯝꯗꯧꯁꯤꯒꯦ ꯃꯈꯣꯏꯁꯤꯡꯁꯨ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯕ ꯇꯧꯒꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯃꯐꯝꯁꯤ ꯂꯩꯔꯅꯨ
ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯈꯔ ꯋꯥ ꯇꯥꯟꯅꯔꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯝꯃꯣ ꯑꯩꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯒꯦ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯆꯠꯂꯣ ꯆꯠꯅꯕ ꯇꯧꯔꯣ ꯑꯗꯣ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯗꯤ ꯂꯩ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯑꯔꯣꯟ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅꯤꯁꯨ ꯃꯔꯛꯇ ꯌꯥꯅꯗꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧꯅ ꯃꯤ ꯐꯥꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯌꯥꯎꯔꯒꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯃꯍꯥꯔꯥꯅꯤꯅ ꯌꯥꯔꯛꯇꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯥꯟꯅꯗꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯕꯛꯁꯤꯡꯁꯦ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨ ꯐꯔꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯕꯤꯕꯥꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯕꯤꯕꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯋꯥ ꯉꯥꯡꯂꯒ ꯆꯪꯂꯛꯄꯗꯨꯗ ꯁꯅꯥꯍꯜ ꯑꯃꯗꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤꯗꯨ ꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯉꯛꯄ꯭ꯔꯥ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅ ꯇꯥꯔꯝꯕꯁꯦ ꯉꯛꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯁꯅꯥꯍꯜ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯁꯤꯒꯤ ꯇꯝꯅ ꯂꯩꯃꯥꯟꯕꯁꯤꯔꯣ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯕꯤꯕꯥ ꯏꯕꯣ ꯋꯥꯁꯦ ꯑꯝꯇ ꯂꯣꯠꯅꯅꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛ ꯍꯥꯏꯕꯩ ꯃꯇꯥꯒꯣ ꯅꯪꯗꯤ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯇꯟꯗ꯭ꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯃꯒ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯏꯪꯊꯅꯕ ꯂꯩꯀꯣꯜꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒꯗꯤ ꯍꯨꯔꯥꯟꯕ ꯐꯥꯕꯩ ꯋꯥꯅꯤ ꯀꯅꯥꯅꯣ ꯁꯤꯒꯤ ꯇꯝꯅ ꯂꯩꯃꯥꯟꯕꯁꯤꯅ ꯅꯪꯅ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯔꯣ ꯁꯅꯥꯍꯜꯅ ꯐꯤꯃꯨ ꯁꯦꯠꯄꯗꯨꯗ ꯃꯃꯥꯏꯗ ꯈꯨꯝꯂꯤ ꯃꯩꯈꯨꯝ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯅꯨꯄꯤꯗꯨꯁꯨ ꯃꯩꯈꯨꯝ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯕꯤꯕꯥꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯅꯨꯄꯤꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯆꯪꯈꯣꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨꯗ ꯕꯤꯕꯥꯁꯨ ꯍꯥꯏꯐꯦꯠ ꯂꯥꯎꯒꯦꯒ ꯇꯧꯏ ꯑꯗꯨꯕꯨ ꯃꯤ ꯇꯥꯈꯤꯅꯤ ꯈꯟꯕꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯌꯥꯗ ꯆꯤꯛꯂꯒ ꯌꯥꯝ ꯉꯛꯅ ꯁꯅꯥꯍꯜ ꯑꯃꯨꯛ ꯌꯦꯡ ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯁꯅꯥꯍꯜꯅ ꯕꯤꯕꯥ ꯃꯁꯤꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ ꯉꯁꯤ ꯑꯃꯨꯛꯀ ꯁꯛꯈꯪ ꯃꯥꯏꯈꯪꯅꯣ ꯑꯩꯒꯤ ꯏꯆꯟ ꯆꯪꯈꯣꯟꯕꯤ ꯁꯅꯥꯍꯜ ꯑꯩ ꯈꯨꯠꯇ ꯈꯨꯖꯤꯟ ꯑꯃ ꯁꯤꯛꯂꯣ ꯑꯌꯨ ꯀꯔꯤꯅꯣ ꯁꯤꯛꯂꯣꯅ ꯍꯦꯛꯇ ꯀꯟꯅ ꯁꯤꯛꯂꯩꯗꯨꯕꯣ ꯀꯩꯅꯣ ꯑꯩ ꯏꯉꯥꯎ ꯉꯥꯎꯔꯦꯗ ꯀꯔꯤ ꯅꯨꯡꯒꯤ ꯂꯩꯀꯣꯜꯁꯤꯗ ꯂꯥꯎꯕꯅꯣ ꯈꯪꯗꯦ ꯑꯁ ꯑꯩꯗꯤ ꯀꯩꯝ ꯌꯥꯎꯖꯗꯦꯀꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯏꯪ ꯇꯞꯄꯤꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯍꯨꯔꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯅ ꯀꯩꯅꯣ ꯀꯩ ꯈꯨꯍꯥꯏꯅꯣ ꯑꯗꯨꯕꯣ ꯇꯥ ꯁꯅꯥꯍꯜꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯆꯪꯈꯣꯟꯕꯤꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯕꯤꯕꯥꯅ ꯆꯪꯈꯣꯟꯕꯤꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯈꯔ ꯂꯥꯞꯅ ꯄꯨꯊꯣꯔꯛꯏ ꯁꯅꯥꯍꯜꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯕꯤꯕꯥꯅ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯝꯕ ꯊꯕꯛꯁꯤꯗ ꯀꯩ ꯌꯥꯎꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯁꯅꯥꯍꯜꯒ ꯋꯥ ꯇꯥꯟꯅꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯈꯩ ꯇꯧꯒꯦꯅ ꯇꯧꯔꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣꯝ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯣ ꯍꯪꯉꯣ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗ ꯃꯤ ꯁꯤꯕ ꯌꯥꯎꯔꯛꯏꯁꯦ ꯅꯪꯅ ꯍꯥꯠꯂꯝꯃꯤꯔꯣ ꯑꯩꯅ ꯍꯥꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯍꯥꯠꯄꯤꯗꯧꯔꯤꯒꯦ ꯍꯥꯟꯅ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯇꯣꯛꯅꯕ ꯀꯌꯥꯔꯛꯅꯣ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯗ ꯃꯣꯏꯅ ꯑꯅꯝ ꯀꯜꯂꯒ ꯇꯧꯖꯕꯩꯅꯤ ꯀꯩꯅꯣ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯃꯤ ꯍꯥꯠꯂꯕ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯁꯤꯁꯨ ꯍꯜꯂꯛꯀꯗꯣꯏꯕ ꯏꯃꯥ ꯏꯄꯥꯅꯒ ꯈꯔ ꯖꯨꯠ ꯆꯥꯗꯕꯅꯤ ꯀꯝꯗꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯏꯀꯥꯏ ꯁꯦꯟꯅꯔꯒ ꯆꯦꯟꯈꯤꯕꯗꯣ ꯁꯅꯥꯍꯜꯒ ꯅꯈꯣꯏ ꯇꯥꯟꯅꯔꯒ ꯌꯥꯁꯟꯅꯔꯦꯔꯥ ꯁꯨꯝ ꯆꯤꯡꯅꯔꯛꯇꯧꯔꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯕꯒꯤ ꯍꯥꯏꯔꯝꯕꯅꯤ ꯋꯥ ꯇꯥꯟꯅꯔꯒ ꯌꯥꯔꯛꯄ ꯀꯩꯁꯨ ꯅꯠꯇꯦ ꯁꯅꯥꯍꯜ ꯁꯤꯗꯝꯇ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯔꯤꯅꯣꯃ ꯀꯧꯔꯤꯁꯤꯅ ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯒꯗꯤ ꯍꯥꯠꯇꯣꯛꯄꯤꯈꯤꯅꯣ ꯑꯩ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯗ ꯁꯨꯝ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥ ꯇꯥꯔꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯈꯩꯗꯣ ꯇꯧꯁꯤ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯗ ꯋꯥ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯋꯥ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯈꯣꯏꯅ ꯍꯥꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯠꯈꯤꯅꯣ ꯆꯪꯈꯣꯟꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯃꯔꯥ ꯂꯩꯔꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅꯗꯤ ꯀꯟꯈꯠꯂꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗ ꯅꯪꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦ ꯁꯅꯥꯍꯜꯅ ꯕꯤꯕꯥ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯅꯥꯍꯜ ꯅꯪꯁꯨ ꯆꯪꯈꯣꯟꯕꯤꯁꯦ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯁꯣꯟꯊꯔꯕ ꯋꯥꯈꯜꯁꯤꯅ ꯃꯥꯕꯨ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯍꯣꯡꯂꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯂꯤꯅꯤ
ꯑꯗꯨꯒꯤ ꯏꯕꯥꯅꯤꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯈꯩ ꯇꯧꯁꯤ ꯆꯪꯈꯣꯟꯕꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ ꯆꯠꯂꯣ ꯍꯥꯟꯅꯒꯨꯝ ꯀꯣꯅꯨꯡꯁꯤꯗ ꯆꯝꯅ ꯑꯗꯨꯝ ꯂꯩꯌꯨ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯋꯥ ꯇꯥꯟꯅꯕꯒꯤ ꯑꯗꯨꯝ ꯀꯧꯔꯛꯀꯦ ꯆꯠꯂꯣ ꯆꯪꯈꯣꯟꯕꯤ ꯋꯥꯗꯤ ꯉꯥꯡꯗ ꯁꯅꯥꯍꯜꯗ ꯌꯦꯡꯂꯛꯏ ꯁꯅꯥꯍꯜꯅꯁꯨ ꯆꯪꯂꯣ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ ꯆꯪꯈꯣꯟꯕꯤ ꯑꯃꯨꯛꯇꯪ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯜꯒ ꯄꯤꯕꯥꯒꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯄꯤꯕꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯅꯥꯍꯜꯅ ꯏꯆꯟ ꯆꯪꯈꯣꯟꯕꯤꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥ ꯇꯥꯟꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯊꯑꯣꯏꯅ ꯅꯪꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯉꯥꯏꯔꯒ ꯅꯪꯕꯨ ꯁꯛ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛꯁꯤꯗ ꯅꯪ ꯌꯥꯎꯗꯦ ꯈꯪꯂꯛꯄꯗꯒꯤ ꯅꯪꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯗ ꯏꯔꯥꯡ ꯇꯝꯕꯤꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯀꯅꯥ ꯊꯦꯡꯅꯍꯜꯂꯣꯒꯦ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯒ ꯑꯩ ꯍꯥꯠꯅꯕ ꯍꯣꯠꯅꯕ꯭ꯔꯕꯨ ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯅ ꯂꯧꯗꯣꯔꯦꯗꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯝꯕ ꯊꯕꯛꯁꯤꯗ ꯏꯇꯨꯒ ꯌꯥꯎꯍꯟ ꯌꯥꯄꯣꯟꯇꯦ ꯅꯪꯅ ꯊꯕꯛ ꯑꯔꯨ ꯄꯤꯁꯟꯗꯅ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉ ꯂꯩꯔꯝꯃꯤ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤꯌꯥ ꯋꯥꯔꯤꯒꯗꯤ ꯏꯇꯨꯒ ꯌꯧꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯣꯖꯥꯅ ꯄꯨꯝꯅꯃꯛꯇꯣ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯏꯅꯥꯎ ꯏꯆꯟ ꯏꯆꯦ ꯀꯌꯥꯁꯦ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯔꯣ ꯍꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯉꯁꯤ ꯊꯦꯡꯉꯤ ꯍꯌꯦꯡ ꯐꯖꯅ ꯈꯟꯅꯔꯁꯤ ꯑꯩ ꯇꯨꯝꯃꯤ ꯅꯪ ꯑꯗꯥꯏꯗꯅꯦ ꯊꯥꯔ ꯇꯨꯝꯕꯤꯔ ꯀꯩꯅꯣ ꯅꯪ ꯊꯣꯛꯇꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯅꯥꯍꯜꯁꯨ ꯇꯨꯝꯈ꯭ꯔꯤ ꯃꯇꯥꯎꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ ꯋꯥꯍꯩꯗꯗꯤ ꯑꯋꯥꯕ ꯂꯣꯠꯂꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ ꯄꯤꯕꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯖꯅ ꯈꯪꯉꯤ ꯁꯅꯥꯍꯜꯅ ꯄꯤꯕꯥꯗ ꯐꯩꯖꯨꯞꯇꯨ ꯐꯖꯅꯁꯨ ꯄꯤꯔꯝꯂꯒ ꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯀꯥ ꯂꯩꯕ ꯔꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯀꯣꯅꯨꯡ ꯑꯗꯨ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯄꯨꯝꯂꯥꯡ ꯂꯥꯡꯏ ꯁꯤꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯄꯣꯠꯂꯣꯏꯅꯕ ꯍꯥꯏꯗꯅ ꯂꯥꯟꯃꯤ ꯈꯔꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ ꯄꯤꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯗꯨ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥꯍꯜ ꯄꯤꯕꯥ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯣꯏꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯈꯔꯗ ꯑꯉꯥꯡꯁꯤꯡ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕ ꯄꯤꯕꯥ ꯁꯅꯥꯍꯜ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯅ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯍꯥꯔꯥꯅꯤꯅ ꯊꯥꯔꯛꯄ ꯃꯤꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯃꯥꯏꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯄꯤꯕꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯐꯠ ꯂꯥꯎꯅ ꯍꯥꯏꯈꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯅꯨꯄꯥꯗꯨ ꯏ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯑꯇꯩ ꯁꯒꯣꯜ ꯒꯥꯔꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯔꯗꯨꯁꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯁꯅꯥꯍꯜ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯡꯒꯤ ꯊꯧꯔꯥꯡꯂꯤ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯥꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕꯁꯦ ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯊꯕꯛꯇ ꯑꯗꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯗꯣ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯂꯥꯎ ꯅꯪꯒꯤ ꯐꯝꯕꯥꯜ ꯑꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯥꯡꯕꯟ ꯑꯣꯏꯔꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯑꯩꯅ ꯐꯝꯒꯗꯕ ꯅꯠꯇꯦ ꯃꯗꯨꯗ ꯐꯝꯒꯗꯕꯒꯤ ꯁꯔꯨꯛ ꯅꯣꯔꯀꯤ ꯀꯣꯝꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥ ꯑꯩꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯊꯛꯀꯥꯕ ꯋꯥꯍꯩ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯇꯥꯔꯝꯂꯕꯗꯤ ꯇꯧꯈꯤꯗ꯭ꯔꯣ ꯍꯥ ꯑꯩꯁꯨ ꯋꯥꯈꯜ ꯄꯣꯊꯥꯔꯤꯕꯅꯤ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯤꯇꯥꯕꯗꯣ ꯇꯣꯛꯂꯣ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯅꯪꯅ ꯉꯁꯤꯁꯨ ꯅꯔꯥꯜ ꯌꯥꯖꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯨꯄꯤ ꯀꯌꯥꯒ ꯃꯇꯝ ꯂꯦꯟꯕꯗꯤ ꯌꯥꯔꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯊꯕꯛꯇ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯤ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯂꯥꯏꯗꯅ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯕ ꯂꯩꯇꯦ ꯃꯍꯥꯔꯥꯅꯤ ꯅꯪꯒꯤꯁꯦ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯕꯥꯎꯔꯨꯕꯝ ꯂꯩꯔꯦ ꯏꯅꯤꯡꯊꯧꯅ ꯊꯕꯛ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯩꯈꯨꯝ ꯈꯔꯅ ꯊꯠꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯨꯔꯛꯄ ꯅꯨꯄꯤꯁꯤꯡꯗꯨꯁꯨ
ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯤꯠ ꯌꯦꯡꯅꯩ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯂꯥꯟꯅ ꯂꯧꯔꯨꯕꯗꯨꯁꯨ ꯂꯣꯏꯅ ꯂꯥꯜꯂꯝꯂꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯄꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯄꯨꯝꯕꯁꯤ ꯃꯤ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯄꯥꯎ ꯇꯝꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ, ꯃꯍꯥꯔꯥꯅꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨ ꯑꯁꯨꯝ ꯃꯥꯏꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯝꯅꯥꯏꯕ ꯈꯔ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯈꯣꯏ ꯈꯔꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥꯅ ꯌꯣꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯟꯅ ꯆꯦꯟꯈꯤꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯣꯠꯂꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯕꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯍꯜꯂꯝꯂꯒ ꯁꯅꯥꯍꯜꯒꯤ ꯃꯄꯥꯕꯨꯡꯅ ꯄꯤꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯄꯣꯠꯌꯣꯝ ꯌꯣꯝꯗꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯕꯅꯤꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯕꯁꯨ ꯀꯤꯗꯨꯅ ꯆꯦꯜꯂꯤ꯫ ꯐꯠꯇ꯭ꯔꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯇꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯁꯣꯔꯅꯁꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯂꯝꯕꯤꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯑꯍꯨꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯕꯤꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯠꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯉꯛ ꯃꯄꯥꯗ ꯊꯝꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ "ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯑꯃꯗꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ ꯍꯦ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ꯫ ꯀꯔꯥꯏꯗꯅ ꯆꯦꯟꯒꯗꯕ?" "ꯏꯕꯦꯝꯃ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯟꯊꯍꯧꯗ ꯋꯥꯈꯜꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯌꯦꯡꯉꯣ, ꯅꯪꯅ ꯊꯥꯡ ꯊꯝꯂꯤꯕ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯅꯤ꯫ ꯇꯧꯍꯩꯗꯦ, ꯊꯥꯡ ꯑꯁꯤ ꯊꯥꯡꯗꯧ, ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ." ꯃꯍꯥꯔꯥꯅꯤꯅ "ꯅꯈꯣꯏ ꯑꯍꯨꯝ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯐꯠꯇꯦ, ꯊꯥꯡꯁꯤ ꯊꯥꯡꯗꯧ꯫ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯈꯣꯏ ꯁꯦꯜ ꯄꯥꯝꯂꯒꯅ ꯑꯄꯥꯝꯕ ꯁꯦꯜ ꯍꯥꯏꯌꯨ, ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ." ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯈꯣꯟꯕꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯏ꯫ ꯄꯤꯕꯥꯅ "ꯅꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥꯔꯣ? ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯈꯣꯏꯅꯤꯗꯤ ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯅꯔꯛ ꯄꯨꯝꯕ ꯌꯥꯖꯒꯗꯕꯅꯤ꯫ ꯑꯄꯣꯛꯄ ꯅꯆꯥꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯥꯗꯣꯛꯂꯒ ꯊꯝꯕ, ꯑꯗꯨꯒ ꯅꯈꯣꯏꯅꯤꯅ ꯇꯨꯀꯠꯆꯕ ꯂꯝꯕꯤꯗ ꯊꯨꯏ." ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯗꯨ ꯁꯥꯎꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯃꯇꯤꯟꯗꯨ ꯁꯤꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯐꯤꯃꯨ ꯁꯦꯠꯄ ꯀꯌꯥꯁꯨ ꯃꯅꯤꯡ ꯃꯃꯥꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯅꯥꯍꯜꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯥꯟꯃꯤ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕ, ꯅꯪ ꯂꯥꯛꯄ ꯇꯥ ꯌꯥꯝ ꯆꯥꯏꯔꯦ꯫ ꯌꯦꯡꯉꯣ, ꯁꯤꯒꯤ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯄꯨꯂꯞ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯜꯂꯨ." ꯁꯅꯥꯍꯜꯒꯤ ꯃꯄꯥꯅ "ꯏꯅꯤꯡꯊꯧ, ꯑꯩ ꯃꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯔꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯐꯥꯕ ꯂꯥꯛꯆꯔꯤꯕꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯔꯥꯜ ꯂꯩꯔꯕꯁꯨ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯂꯝꯗꯦ꯫ ꯀꯗꯣꯝꯗ ꯆꯦꯟꯈꯤꯁꯤꯒꯦ ꯍꯥꯏꯗꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯈꯣꯏꯒꯤꯅ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯗꯨ ꯃꯃꯥꯏꯗ ꯈꯨꯝꯂꯤ ꯃꯥꯏꯈꯨꯝꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯥꯏꯈꯨꯝ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ "ꯄꯤꯕꯥ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯠꯂꯕꯀꯣ? ꯃꯔꯥꯜ ꯂꯩꯔꯕ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ, ꯑꯩꯅꯁꯨ ꯃꯤꯆꯪ ꯆꯪꯂꯣꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯣꯛꯅꯕ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯅꯔꯥꯜꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯗꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯏꯈꯨꯝ ꯑꯃꯅ ꯈꯨꯝꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯐꯕ ꯁꯥꯔꯝꯕ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯐꯣꯡꯂꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯤꯕꯥ, ꯅꯪ ꯏꯃꯥꯕꯨꯗꯤ ꯑꯃꯨꯛꯇ ꯉꯥꯛꯑꯣ꯫ ꯅꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯅ ꯍꯦꯃꯟꯈꯤꯕꯅ ꯏꯆꯥꯕꯨꯁꯨ ꯍꯥꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯅꯪ ꯏꯃꯥꯕꯨꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯌꯦꯡꯉꯣ, ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯃꯨ ꯁꯦꯠꯂꯤ ꯃꯌꯥꯝꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯏꯃꯥ, ꯏꯆꯦ, ꯏꯆꯟꯁꯤꯡꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯐꯥꯎꯔꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯂꯃꯈꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯃꯜꯒ ꯁꯦꯜꯒ ꯑꯣꯟꯅꯅ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨꯅ ꯏꯖꯠ ꯇꯦꯝꯁꯤꯡꯅꯕꯤꯕ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯒ
ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯂꯥꯟꯃꯤꯁꯤꯡ ꯃꯥꯔꯥ ꯂꯩꯔꯤꯕ ꯑꯅꯤꯁꯦ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯗꯣ ꯁꯔꯥ ꯁꯟꯗꯣꯛꯇꯨꯅ ꯄꯨꯝꯅꯃꯛꯇ ꯈꯪꯍꯜꯂꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯄꯤꯕꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯪꯈꯣꯟꯕꯤꯅ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯤꯕꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯇꯧꯔꯝꯕ ꯄꯥꯞ ꯆꯦꯜꯂꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯟꯈꯤ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯧꯅꯃꯨꯛ ꯄꯥꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯁꯅꯥꯍꯜꯅ ꯄꯤꯕꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯊꯧꯒꯜ ꯀꯌꯥ ꯁꯤꯟꯅꯐꯝ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯅꯥꯍꯜ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄꯤꯕꯥ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯅꯧ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯜꯕꯨꯗꯤ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯔꯧꯀꯣ ꯃꯕꯨꯡ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯏꯆꯜꯒꯤ ꯃꯊꯃꯣꯏ ꯄꯦꯟꯅꯕ ꯍꯣꯠꯅꯖꯕꯗ ꯋꯥꯖꯔꯕ ꯀꯌꯥꯗꯣ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯀꯣꯏꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯦꯇ ꯁꯤꯟꯅꯔꯅꯨ ꯌꯥꯝ ꯄꯛꯇꯦ ꯅꯁꯛꯇꯣ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯈꯥꯡꯕ ꯉꯝꯗꯕ ꯃꯥꯜꯂꯤ ꯏꯁ ꯅꯁꯛꯇꯨꯒ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤꯀꯣ ꯊꯥꯏꯅ ꯅꯪꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯒ ꯂꯥꯡꯕ ꯏꯔꯥꯡ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯪ ꯉꯛꯁꯝꯗꯣ ꯂꯩꯈꯥꯏꯔꯒ ꯑꯗꯨꯝ ꯍꯥꯠꯇꯣꯛꯀꯗꯧꯅꯤ ꯇꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯕꯤꯅ ꯉꯥꯏꯔꯝꯃꯅꯤ ꯍꯟꯗꯣꯛꯁꯦ ꯃꯕꯨꯡꯅꯦꯅ ꯃꯤ ꯃꯥꯟꯅꯕꯁꯤꯅ ꯑꯌꯨ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯆꯠꯂꯦ ꯅꯪꯁꯨ ꯂꯥꯎꯗꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯊꯨꯡꯅꯕꯁꯦ ꯌꯦꯡꯂꯒ ꯐꯪꯗꯕꯅ ꯊꯃꯣꯏꯗꯣ ꯆꯥꯛꯅ ꯌꯦꯡꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯗꯣ ꯅꯣꯛꯂꯒ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯜꯁꯨ ꯅꯣꯛꯂꯒ ꯄꯤꯕꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯤꯕꯥ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯅ ꯌꯦꯡꯅꯔꯝꯃꯤ ꯄꯤꯕꯥ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯂꯨꯍꯣꯡꯗꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩ ꯍꯦꯛ ꯍꯨꯛꯅꯕꯒ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯆꯥꯏꯊꯔꯛꯇꯨꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯩꯅꯝ ꯂꯩꯅꯝꯇꯅ ꯊꯟꯕ ꯀꯣꯅꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯄꯤꯕꯥꯅ ꯆꯪꯈꯣꯟꯕꯤꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ